ngase ayuk phong hiba tuan ba manipuri chi phong singdigi maru oibe I pausin khongatcharaga manipur top channel gi mekidigi myam da share tawzigi ahanada manipur da nonglei nungsit sitlaba yai laibak sigi awang nong pokta leidiba manipur yauna state khara da lakliba numit khara ni asida akhak arau yauna nonglei nungsit sitlaba yai haina Art Sciences Ministry gi Meteorological Department na mangjong nong section ofum thamlagli Department asina fongdorogli madude Manipur, Nagaland, Assam, Meghalaya, Arunachal Pradesh, Mizoram amasum Tripura da April 9 dagi taraga nithoi fawda park sana nong suba nong nung sitpa akhak arau tauba pungna kilometer kunthra dagi nifu phawgi sang nung sitpna singba tholakpa yai April 9 amasum tarada kha thangba Assam, Meghalaya amasum Arunachal Pradesh da soizaina na nong sugani su haina spaushna makhatari Makasa tarakpo na to papaw khara namo Healthcare Unit khuding magte April 13 digi taraga mari fawo vaccine kapkani CM Manipur gi oina COVID vaccine kapagi sang asi apamba sang yauna sangsinba ngamdana leiri mapung fana vaccine kapthokpa ngamnabagi damang April 13 digi taraga mari fawo mass vaccination gi program ama laingak na sinduna pangthokadori basida miyamna mapung fana vaccine kapthokpiyo haina Chief Minister N Biren miyamda appeal hok tawkhre Prime Minister Narendra Modi ga video conferencing gi kuthang da leba asigi state sing minister sing unaduna COVID-19 gi maramda wari sanaraba matungda miyamda appeal tawraduna minister na hai India gi state khara da COVID-19 gi phibam asi hena sukshilakpa asigi yenglaga Manipur su section tharong lakhota biyarakte ngasi khaktada Manipur pungkun gi mari gi manungda miyoi taraga taruk positive oikhe masigi manungda jeribam dagi by road ta lakpa miyoi mari amadi flight ta lakpa manga yauri mamang da train da lakhiba matamda oikiba thawdok adugumna tahananaba aikhoina honagumsi haiki mahna hai hauzik national gi thakta vaccine kapagi sang asi sada marfu oidi adubo manipur da national average tagi hanthana sada humdra rom tamak vaccine kapli hauzik vaccine kaptana leiriba health workers sing athuba matamda vaccine kapthokpina ba minister na appeal tawkhe amasung hauzik oirakliba phibam aside healthcare workers sing sada sama vaccine kapthokpagi tangai fadablei hauzik phawda healthcare worker lising nifuga taruka satret ka kunga mapan gi manungda lising kunthraga mathoga sanipan ga tarago humdoi vaccine kapkhre frontline workers sing apunba mi singasi state asida lising marfuga samaga humfuga humdoi leibigi manungda lising yankhai mangaga satruka marfuga nipan rom vaccine kapkhre haiki se minister na hai hauzik masagi sai humfu helaba miyoi sing vaccine kapagi ayaba leire state asigi oina punna sai humfu gi mathakki miyoi lakh taruklom leibigi manungda hauzik phawda miyoi lising ani dagi hena vaccine tawduna leiri loinana zai nifuga mangagi mathakki miyoi sing state asida lakh nipalom leibigi manungda miyoi lising umaga sama rom tama hauzik vaccine kapli oiriba phibam si yenglaga miyamna vaccine asi thausadabra natragana section ba ward pigi mami ama tarakpa asi tawbigano asoi angam thoktringeda vaccine kapthokpiyo haike atopa pawamana doctor amasum nursing thabak tokpagi serol pisinkhre Jenims ki ana layeng gi thabak ta apan thokle Jawaharlal Nehru Institute of Medical Science Jenims ta mathau toribi employees sing tare suba pay commission gi recommendation matung ina semba anauba PAPWG mayokta Jenims ki Teacher Association Trained Nurses Association of India Jenims ki employees sing ngasi thabak tokpagi serol pisinkhre Jenims ki ana layeng gi thabak ta sauna thodang larama Dr. Saniram amasum nurse khaibok ama hena thabak tokpagi serol pisinkibaga loinana mathau tawba lepkibadagi hospital asida ana layeng gi thabak ta yamna sauna khudong saraba mayoknare thabak tokpagi se pisinkraba senior doctor amana pauksi asida hai Saurakna hospital asida doctor sahum lomlai makhoyi manungda Sanirom asi thabak tokpagi serol pisinkhre thabak tokpagi serol pisinkraba maramna makhoidi hospital asatuna thabak tawrubagi kanaba leitre emergency gi thabak thoram sing lemhoriba doctor sing amasum nurse kharana pubanatana Jenims thong lonbagi thakta leire masi mari lenaba authority na thokanbani mara asida Jenims ki doctor amadi nurse sing na apunba application ama paktaknana resignation letter pisin bahaibasi Central Civil Service Rule 1964 ki matungina ayaba pide haina Jenims ki director Professor T.S. Bimono khuyek piduna thadorakpa serol amana phungdorakli rules asigi matungina kanagumba members singna makhoi gi post adudagi
ꯄꯣꯊꯥꯅꯤꯡꯂꯕꯗꯤ ꯃꯁꯥ ꯃꯊꯟꯇꯅ ꯔꯦꯖꯤꯒꯅꯦꯁꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯤꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯀꯥꯗꯥꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯍꯧꯂꯨꯞ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯃꯔꯥꯜꯗ ꯉꯁꯤ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯊꯧꯕꯥꯜꯅ ꯀꯣꯂꯤꯖꯟ ꯑꯦꯒꯦꯟꯁ ꯗ꯭ꯔꯒ ꯑꯦꯟড ꯑꯜꯀꯣꯍꯣꯜ ꯀꯥꯗꯥ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯏꯁ꯭ꯔꯝ ꯍꯦꯔꯣꯖꯤꯠ ꯑꯇꯣꯞꯄ ꯃꯃꯤꯡ ꯁꯤꯟꯊꯥ ꯅꯨꯃꯤꯠ 5ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯄꯤꯈ꯭ꯔꯦ꯫ ꯍꯩꯔꯣꯛꯄꯥꯠ 3 ꯆꯝꯄ꯭ꯔꯥꯈꯣꯡ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯍꯦꯔꯣꯖꯤꯠ ꯑꯇꯣꯞꯄ ꯃꯃꯤꯡ ꯁꯤꯟꯊꯥ ꯆꯍꯤ 19 ꯉꯁꯤ ꯊꯧꯕꯥꯜ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛꯀꯤ ꯁꯦꯛꯁꯟ 39ꯒꯤ ꯃꯈꯥꯗ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯍꯧꯂꯨꯞ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯃꯔꯥꯜꯗ ꯄꯨꯊꯣꯔꯛꯈꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ 5ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯀ꯭ꯂꯤꯌꯔ ꯇꯧꯈꯤ꯫ ꯀꯦꯁ ꯑꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯐꯤꯁꯔ ꯑꯥꯏꯑꯣꯅ ꯀꯣꯔꯠꯇ ꯂꯟꯈꯠꯈꯤꯕ ꯁꯕꯃꯤꯁꯟ ꯑꯗꯨꯅ ꯄꯜꯂꯤꯕꯗꯤ ꯉꯔꯥꯡ ꯑꯦꯄ꯭ꯔꯤꯜ 8ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:15 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯋꯥꯡꯖꯤꯡꯒꯤ ꯑꯀꯣꯏꯕꯗ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯍꯧꯂꯨꯞ ꯑꯃꯒꯤ ꯀꯗꯔ ꯈꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯀꯟꯇꯤꯟ ꯂꯝꯄꯥꯛ ꯃꯅꯥꯛꯇ ꯐ꯭ꯔꯤꯁꯀꯤꯡ ꯇꯧꯈꯤ꯫ ꯆꯩꯔꯛ ꯑꯗꯨꯗ ꯑꯦꯀ꯭ꯌꯨꯁ ꯂꯥꯏꯁ꯭ꯔꯝ ꯍꯦꯔꯣꯖꯤꯠ ꯍꯩꯔꯣꯛꯂꯣꯝꯗꯒꯤ ꯋꯥꯡꯖꯤꯡ ꯇꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯛꯄ ꯊꯦꯡꯅꯈꯤ꯫ ꯂꯥꯏꯁ꯭ꯔꯝ ꯍꯦꯔꯣꯖꯤꯠ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯗꯨꯅ ꯈꯥꯝꯂꯕ ꯃꯇꯨꯡ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯃꯍꯥꯛ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯍꯧꯂꯨꯞ ꯑꯃꯒꯤ ꯁꯕ ꯁ꯭ꯇꯥꯏꯜ ꯃꯦꯖꯔ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯈꯨꯗꯛꯇ ꯃꯍꯥꯛꯄꯨ ꯐꯒꯠꯂꯕ ꯃꯇꯨꯡ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯂꯍꯧꯂꯨꯞ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ 5ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯂꯦꯌꯔ ꯇꯧꯈꯤ꯫ ꯑꯦꯀ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯍꯟꯕꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯀꯣꯔꯠ ꯑꯁꯤꯅ ꯀꯦꯁ ꯔꯤꯀꯣꯔꯗ ꯑꯃꯗꯤ ꯑꯥꯏꯑꯣꯒꯤ ꯁꯕꯃꯤꯁꯟ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯦꯀ꯭ꯌꯨꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯃꯈꯥ ꯇꯥꯅꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏ ꯄꯥꯎꯁꯤꯡ ꯈꯪꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕ ꯃꯔꯝꯅ ꯑꯥꯏꯑꯣꯒꯤ ꯄ꯭ꯂꯦꯌꯔ ꯑꯗꯨ ꯑꯌꯥꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯑꯦꯀ꯭ꯌꯨꯁ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕ ꯅꯨꯃꯤꯠ 5ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯄꯤꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯀ꯭ꯌꯨꯁ ꯂꯥꯏꯁ꯭ꯔꯝ ꯍꯦꯔꯣꯖꯤꯠ ꯑꯇꯣꯞꯄ ꯃꯃꯤꯡ ꯁꯤꯟꯊꯥ ꯍꯥꯏꯖꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯨꯡ ꯃꯅꯨꯡꯒ ꯎꯅꯗꯨꯅ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯒꯤ ꯑꯌꯥꯕ ꯑꯗꯨꯁꯨ ꯄꯤꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯅ ꯇꯦꯟꯇꯛꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯍꯥꯞꯆꯒꯦ꯫ ꯄꯣꯂꯨꯁꯟ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯐꯝ ꯄꯥꯠꯁꯣꯏꯅ ꯑꯣꯏꯔꯦ꯫ ꯑꯦꯜ ꯔꯥꯙꯥꯀꯤꯁꯣꯔ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯅꯤꯡꯊꯤꯅ ꯁꯦꯡꯅ ꯎꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯏꯌꯔ ꯄꯣꯂꯨꯁꯟꯒꯤ ꯆꯥꯡ ꯀꯌꯥꯝ ꯋꯥꯡꯕꯒꯤꯅꯣ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯀꯤ ꯒꯥꯏꯗꯂꯥꯏꯟꯁ ꯃꯇꯨꯡ ꯏꯟꯅ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ 4 ꯈꯟꯒꯠꯂꯒ ꯔꯦꯁꯄꯤꯔꯦꯕꯜ ꯗꯁ ꯁꯦꯝꯄꯜ RBS ꯁꯤꯖꯤꯟꯅꯔꯒ ꯇꯦꯁ ꯇꯧꯕꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯄꯥꯠꯁꯣꯏꯅ ꯃꯀꯣꯛꯇ ꯂꯩꯔꯦ꯫ ꯎꯃꯪ ꯀꯣꯛꯊꯣꯛꯅꯕ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯤꯕ ꯆꯦꯛꯀꯣꯟꯁꯤꯡꯗ ꯁꯔꯚꯦ ꯆꯠꯊꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯀꯤ ꯆꯤꯌꯔꯃꯦꯟ ꯑꯦꯜ ꯔꯥꯙꯥꯀꯤꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ NH-37ꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯁꯦꯟꯈꯥꯏ ꯍꯨꯟꯕꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯋꯥꯔꯦ꯫ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯐꯖꯗ꯭ꯔꯕꯁꯨ ꯃꯇꯝ ꯑꯃꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯑꯃꯠꯇ ꯄꯤꯗꯅ ꯆꯠꯂꯝꯕ ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯑꯁꯤꯗ ꯆꯠꯂꯤꯕ ꯒꯥꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯈꯔꯒꯤ ꯁꯦꯟꯈꯥꯏ ꯍꯨꯟꯕꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯅꯤꯡꯗꯕ ꯗ꯭ꯔꯥꯏꯚꯔ ꯈꯔꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 2010 ꯑꯗꯨꯋꯥꯏꯗꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯕꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯄꯣꯠ ꯆꯤꯡꯕ ꯆꯠꯄꯗ ꯅꯥꯒꯥꯂꯦꯟꯗ ꯕꯦꯁ ꯇꯧꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯀꯌꯥꯅ ꯒꯥꯔꯤꯁꯤꯡꯗꯒꯤ ꯇꯦꯛꯁ ꯆꯥꯎꯅ ꯂꯧꯈꯠꯂꯛꯄ ꯂꯣꯏꯅꯅ ꯄꯤꯗ꯭ꯔꯒꯅ ꯒꯥꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕ ꯄꯨꯟꯕ ꯐꯨꯕ ꯆꯩꯕꯅꯆꯤꯡꯕ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯒꯥꯔꯤ ꯆꯠꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤ ꯑꯁꯤ ꯐꯤꯕꯝ ꯐꯒꯠꯂꯦ꯫ ꯊꯣꯡꯒꯤ ꯐꯤꯕꯝꯁꯨ ꯐꯔꯦ ꯑꯗꯨꯕꯨ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯄ ꯑꯁꯤ ꯌꯦꯡꯂꯒ ꯂꯝꯕꯤ ꯑꯁꯤꯗ ꯒꯥꯔꯤ ꯆꯠꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38ꯇ ꯃꯃꯥꯡꯗ ꯆꯠꯊꯈꯤꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯅꯥꯒꯥꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯆꯧꯕ ꯂꯨꯞ ꯑꯃꯗꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯖꯕ ꯈꯔꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯁꯦꯟꯐꯝ ꯈꯣꯝꯒꯠꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯃꯥꯡꯗ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤꯕ ꯒꯥꯔꯤ ꯀꯌꯥ ꯅꯨꯡꯊꯤꯜ ꯄꯨꯕꯣꯞꯇ ꯅꯣꯡꯃꯩ ꯆꯤꯟꯗꯣꯜꯗ ꯒꯥꯔꯤ ꯀꯌꯥ ꯂꯨꯠ ꯇꯧꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯅꯝꯗꯨꯅ ꯁꯦꯜ ꯂꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯅꯨꯡꯕꯥ ꯑꯣꯏꯜ ꯄꯝ ꯃꯅꯥꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯖꯕꯁꯤꯡꯅ ꯒꯥꯔꯤ ꯈꯨꯗꯤꯡꯒꯤ ꯈꯣꯡꯆꯠ ꯑꯃꯗ ꯂꯨꯄꯥ 1,500 ꯅꯝꯗꯨꯅ ꯂꯧꯔꯤ ꯍꯥꯏꯔꯤ꯫
ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯍꯥꯟꯅ ꯂꯨꯄꯥ 500 ꯂꯧꯔꯝꯕꯗꯒꯤ ꯂꯨꯄꯥ 1,000 ꯍꯦꯟꯒꯠꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯨꯄꯥ 1,500 ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ꯫ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯗ꯭ꯔꯒꯅ ꯒꯥꯔꯤ ꯐꯥꯖꯤꯟꯕ, ꯒꯥꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯨꯕ ꯆꯩꯕ ꯀꯌꯥ ꯆꯠꯊꯔꯤ꯫ ꯅꯨꯡꯕꯥꯗ ꯅꯠꯇꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯒꯤ ꯁꯤꯕꯤꯂꯣꯡ, ꯀꯥꯝꯕꯤꯔꯣꯜꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯗꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯖꯕꯁꯤꯡꯅ ꯂꯝꯕꯤꯗꯒꯤ ꯅꯝꯍꯥꯗꯨꯅ ꯁꯦꯜ ꯂꯧꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯝꯕꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣꯁꯤꯡ ꯍꯧꯖꯤꯛ ꯊꯝꯂꯕꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯖꯕꯁꯤꯡꯅ ꯅꯝꯍꯥꯗꯨꯅ ꯁꯦꯜ ꯂꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯍꯧꯖꯤꯛ ꯒꯥꯔꯤꯒꯤ ꯈꯣꯡꯆꯠ ꯑꯃꯗ ꯂꯧꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯍꯤꯒꯤ ꯑꯣꯏꯅꯁꯨ ꯇꯦꯛꯁ ꯂꯧꯕꯒꯤ ꯋꯥꯐꯝ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯄꯟꯕ ꯔꯤꯁꯤꯞꯅꯆꯤꯡꯕ ꯑꯃꯠꯇ ꯄꯤꯕ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯇꯝ ꯑꯃꯗ ꯆꯠꯄꯗ ꯌꯥꯝꯅ ꯋꯥꯔꯝꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 39 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯑꯁꯤꯗꯅ ꯍꯦꯟꯅ ꯁꯥꯐꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯂꯝꯕꯤ ꯑꯁꯤ ꯅꯝꯗꯨꯅ ꯁꯦꯜ ꯈꯥꯏꯕꯒꯤ ꯊꯕꯛ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯝꯕꯤ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯃꯊꯧ ꯇꯧꯍꯟꯕꯤꯗꯨꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯕꯤꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯐꯖꯗꯕ ꯚꯤꯗꯤꯑꯣ ꯊꯥꯗꯣꯔꯛꯄ ꯇꯔꯥꯏꯅ ꯂꯧꯗꯦ꯫ MSF ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯝꯅ ꯐꯖꯗꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄ ꯑꯁꯤꯅ MSFꯅ ꯂꯝꯗꯝꯁꯤꯒꯤ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯂꯣꯟꯕꯨ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯌꯥ ꯀꯨꯝꯍꯟꯕꯒꯨꯝ ꯊꯣꯛꯂꯤ꯫ ꯃꯁꯤꯃ MSFꯅ ꯇꯔꯥꯏꯅ ꯂꯧꯗꯦ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSFꯀꯤ ꯀꯜꯆꯔꯦꯜ ꯑꯦꯐꯤꯌꯔꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯔꯟꯗꯩꯃꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯖꯈ꯭ꯔꯕ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯁꯛ ꯂꯩꯈꯥ ꯇꯥꯍꯜꯂꯛꯂꯤꯕ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯊꯤꯗꯣꯛꯐꯝ ꯊꯣꯛꯂꯦ꯫ ꯇꯁꯦꯡꯅ ꯍꯩꯇꯅ ꯑꯍꯩꯕ ꯁꯥꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯪꯅ ꯈꯪꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯌꯥꯒꯗꯕꯅꯤ, ꯃꯁꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯕꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕꯔꯥ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯛꯃꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ MSFꯅ ꯂꯧꯏ꯫ ꯇꯨꯡꯗ ꯄꯥꯡꯊꯣꯛꯂꯛꯀꯗꯕ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯅ ꯄꯥꯝꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯄꯔꯤꯡꯗ ꯁꯝꯖꯤꯟꯅꯗꯅꯕ ꯑꯃꯗꯤ ꯌꯥꯎꯍꯟꯗꯅꯕ ꯂꯥꯏ ꯍꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪ, ꯃꯔꯤ ꯂꯩꯅꯕ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯤ ꯂꯣꯏꯁꯪꯁꯤꯡꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯥꯡꯂꯣꯝꯗ ꯌꯥꯆꯥꯅ ꯆꯟꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅ MSFꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯅꯣꯡꯂꯨꯛꯆꯔꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯆꯠ ꯑꯁꯤ ꯍꯣꯡꯂꯛꯂꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯎꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅꯁꯨ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯁꯤ ꯉꯥꯛꯅ ꯊꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ MUꯗ BVOC ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯍꯩꯔꯣꯏ ꯑꯃ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕꯗꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝ ꯀꯛꯇꯅ ꯌꯩꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯇꯥꯡ 3ꯇ ꯔꯨꯝ ꯅꯝꯕꯔ 437 ꯊꯥꯔꯠ ꯐ꯭ꯂꯣꯔꯒꯤ ꯅ꯭ꯌꯨ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯕ꯭ꯂꯣꯛꯀꯤ ꯂꯦꯛꯆꯔ ꯍꯣꯜ ꯅꯝꯕꯔ 3ꯗ BVOC 5ꯁꯨꯕ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝ ꯊꯥꯈꯤꯕ BVOCꯀꯤ ꯃꯍꯩꯔꯣꯏ ꯑꯃ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ BVOCꯀꯤ 1st, 3rd ꯑꯃꯁꯨꯡ 5th ꯁꯨꯕ ꯁꯦꯃꯤꯁꯇꯔ 2020 ꯅꯕꯦꯝꯕꯔ ꯑꯃꯗꯤ ꯍꯌꯦꯡ ꯇꯥꯡ 8ꯗꯒꯤ ꯅ꯭ꯌꯨ ꯀꯣꯔꯁꯀꯤ ꯃꯇꯝ ꯂꯦꯞꯈꯤꯕꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯇꯝ ꯀꯛꯇꯅ ꯌꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯦꯖꯤꯁꯇꯔ ꯄ꯭ꯔꯣꯐꯦꯁꯔ W. ꯆꯟꯗ꯭ꯔꯕꯥꯕꯨ ꯁꯤꯡꯍꯅ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯨꯝ ꯅꯝꯕꯔ 437ꯗ BVOC 5ꯁꯨꯕ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝ ꯊꯥꯈꯤꯕ BVOCꯀꯤ ꯃꯍꯩꯔꯣꯏ ꯑꯃ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕꯅꯤꯅ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯨꯃꯛꯇꯗ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯆꯌꯣꯜ ꯑꯃ ꯁꯦꯜꯐ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯅꯕ ꯈꯪꯍꯜꯂꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡ SOP ꯅꯤꯡꯊꯤꯅ ꯉꯥꯛꯅ ꯆꯠꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ MUꯗ ꯆꯠꯊꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯛꯖꯥꯝꯁꯤꯡꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛꯀꯤ ꯁꯦꯀꯦꯟ ꯋꯦꯕꯀꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯅ SOP ꯅꯤꯡꯊꯤꯅ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯇꯦ꯫ ꯃꯁꯤꯅ ꯂꯥꯏꯆꯠ ꯑꯁꯤ ꯑꯦꯛꯖꯥꯝ ꯊꯥꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯥꯛ-ꯁꯟꯅ ꯁꯟꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯂꯩꯍꯜꯂꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ And thank you.